Tamenglong District Headquarters ki tungan-tungan ba mafam ahum da thokiba chingning khaibagi thaudokta pikliba angang yauna miyoi mapan sire miyoi ani na thiba khangdri lengak na lupa lakh mari ki mateng lauthokre Border pillar marfuma thoigi matang da lengak ki oiba chak chaba firep nong manini ki manung da miyam khangna lauthoknaba sem saduna leire haina Minister Karam Shyam na Indo-Myanmar border issue ga mari leina Congress Party na hayengdagi hauraga makhal makha kyage khongjang changsilagani haina lauthokre Nupiobigi ikai khumnaba manghallaba tungda mi hatina hatok piramlaba thangjam manorama laikidabagi chahi taragamari subading sing thoram ngasi kachapa jumjau lainabi community hall da pangthokre Amasong lakliba parliament ki nongjumi from the Rajya Sabha ki members sing the Manipuri lol yaung na settled language kungani thoi ki manung chanba lol ama hekta da wangang bai yargani hai Mayam bukurum zari dom yangbiru si impact news ni prime time Manipuri news bulletin dai khaidem jentazina hongje pungja si faub gi morba pau sing mayam da pizari Ngasi nongalamda iyuk pung ahum rom taba matamda Tamenglong District Headquarters ki tungan-tungan ba mafam ahum da thokiba chingning khaibagi thaudokta pikliba angang yauna miyoi mapan sire miyoi ani na hauzik fauba thiba khangdana leiri laibuk thiba thaudok asi ngasi nongalamda iyuk anganbada Tamenglong Ward number 2 Naigai Luang Tamenglong Ward number 3 Ramgai Long amasung Tamenglong Ward number 4 New Salem Khulda thokibani Impact News na fangba pawda laikhidraba miyoi mapan gi manungda miyoi taret ki asiba hakchang fangbang khre Tamenglong Ward number 4 New Salem Khulda thokiba thodok asidana imung amagi angang manga laikhom leinang na chenthaduna laikhidabani angang anishu tumlingai da laikhom leinang na chenthakibani Tamenglong Ward number 2 Naigang Luang dana tumduna leibi mama macha khanghogdana leinang na chenthakibadagi laikhidabani hairi Magi nung manungga laikidaba singi lupa lakh naman di piraga amuk nakata na ngasi henje process toga 3 lakhs naman toga 4 lakhs si Manipur sarkar gi side gi mating pangna na sige step mo na pachawani luna na di nung manunggi awabada yuzi Nakalamrom da laibak thiba thodok asida laikhidraba singi imung manung da lupa lakh mari piragani haina laingak na lauthokre ngasi Minister Karam Shyam amdi Minister Radhesham yawba kangbu amana laikhidraba singi imung manunggi miyoi sing unaki loinan laikhidraba singi imung manung da khudaki oina lupa lakh amamam sinaki loinan laikhidraba singi mafam da laikatun ikai khumnabasu utki Minister Karam Shyam na phongdokhibada ngasi khudaki oina lupa lakh amamam sinarabasu wathoriba lakh hum asisu ngasi nongmanini gi manungda khusinaragani haina minister na phongdokhi amadi awaba taraba singda laingak na pangba yaba mating pangani haina minister na makha taki Minister Radhesham na su thodogadu da mahi tamliba mahiroi sing laikhidaba si yamna laibak thibani Khudong thiba yaba mafam singda mahiroi singi lainaba boarding natraga rent thamliba si checksinningai oi haiki loinana laingak asina su center gi scheme singi makhada mahiroi singna lainaba boarding sabada mateng pangba yabra haibadu yengsillaga mateng pangani haina phongdoki mafamadugi miyamna laibak ko thokpa ngamdabadagi fair service ki water cannon seasonaduna laibak sing adu chenthokhallaga hakchang sing adu lauthokibani hairi ngasigi khongchat aduda Tamenglong constituency ki MLA Samuel Jandai State Disaster Management ki Vice Chairman Adim Panmai Tamenglong DCSP Additional Chief Secretary MH Khansu Sarukyaki Magi nung manungga laikidaba singi lupa lakh naman di piraga amuk nakata na ngasi henje process toga 3 lakhs naman toga 4 lakhs si Manipur sarkar gi side gi mating pangna na sige step mo na pachawani luna na di nung manunggi awabada yuzi
India government ka framework agreement sign taunabata natana santi gi wari shanariba ancient IMC Naga Singhi legitimate body nate haina NNCFGN na phongdokre wafamasi handakta akhana na Kohima da paumi singa NNCFGN gi luchingba singa unabamada hauzik India government ka ancient IM ga wari shanariba sigi matangda thoidokna comment piningai leite haiki ancient IMC Nagaland da su Manipur da su Naga Singhi legitimate body nate haina FGN gi speaker Tatar Ho Nubitsuna Hairi legitimate body nataba amana Naga Singhi Mahut Sinduna Wari Shanaba Oibana Masigi Matangda comment pinning de integrity Naga Natraga sovereignty gi wafam de Tambu Tamko Haiba wafam su Fongdroki Numit Karani gi Mamangda Pangtokiba Akanaba Mi Famasida FGN gi central leader ahum amadi Zilangrong reason gi Luchingba ahum na Sarukyaki Myanmar gi ngamkhai gi matang da chai naba leiri ba border pillar marfuma thoi gi matang da lenga ki oiba chap chap fire ngasi nong manini gi manung da miam khang na lauthok naba sem sadu na leire ngamkhai kanaba mipum khudimak na wakalon fongdorakpada lumna lawi maranai tan tahanba amadi politics ki khudong chaba launaba mioi kharana hotnarakpa laibak thibani haina minister Karam Shyam na fongdokrai ngasi herangoi thong oinam lekai gi miam local MLA Local Area Development Fund gi Sentang Makada Sengot Sagatpa Leikai Sigi Playground Kusinabagi Tauram da Wafam Singasi Fongdokipani Mahakna Makatara Dun Hai Ngamkai Yang Sinba Chatkiba High Powered Committee gi Khongchatta Kwatagi Kunja Singna Myanmar gi Ngamkai da kilometer ahum yauna Changsilusi Haina Fongdoroki Lengak Chupli Pai Ruba Oibana Ngamkai Lana Changsinba da Myanmar government tagi Han Ayaba Loba Mathau Tabagaloinana Ayaba Lowdragadi Henda Khudong Thingai Oigadabana Changsin Kidabani Hairi Nungyo Iba Wahan Tok Hangdana Minister na Ngamkai Manung Changsin si Yadre Haina Hekta Fongdok Piba Laibak Thibani Hairi ngasi phawda imai bel singda wonsan dana sai dana saw dana kaima bad attitude amata utpa laiti ado kotha khungangi Manipur gi maitai gi nat ngak dana lapkraba khungang amada lamdam amada singi lamdam amada leiriba jaga du da aina satlaga moida adi kari sawningba kari nungai taba ullaga yamna innocent oiba imai bel singda kari gi wa haibam thoke se adi kanaumba laik laisu haiba yamna laibak masa taba mi singnati khangane minister na ngangi buase kanada haibuno aina khwai degi laibak ti bai tai handaki thodok sida achok thon bada tai ta lo nu pa ma kha imai bel gi nakan du de lepne imai bel sing yam nang na brains ta sing madi aina mangun na ngang ba wale adu record tori baduna imai bel sing da asai gi magi focus imai bel sing da pichal laga yamna viral wen ba podama wen gre ai sunu ngai ke Indo-Myanmar border issue ga mari lainana Congress Party na hayengdagi hauraga makhal makha kyagi khongjang changsilagani haina lauthokre state asigi oiba burning issue singda pukning changbiyo concept yaugdaba go to village go to hills tawduna laibagi mahutta go to Delhi tawbiyo haina hanagi deputy chief minister amadi Congress ki luchingba gaikhangamna phongtokre wafamasi ngasi sagolmangda multipurpose community hall amadi iraima market complex Sangabagi Thoramda Fongdokibani Gai Khangam Nahai Indo-Myanmar border pillar issue Manipur University ki issue Sinmi Singh the 7 Central Pay Commission Piba Ngamdabagi issue Citizenship Amendment Bill gi matang adubu lainga asina issue sing asi karishu nachungdana laithokli Manipur University ki wathok araiba issue nate vishi ama khannaba hotnabada lamdamasi ki mahairoi lakya gi punsi manghangano wari sanaduna waroisin puraknaba hotnabiu haiki 7 Pay Commission gi matang da paluduna state asigi shell thungi fibam fatte hairabadi Delhi da chatuna thongna laina state asigi sinmi singna thamari manga tolo fangdana lairiba loina crore lishing mapan gi overdraft tagadoriba sidagi kannaba paisa lawrucho haiki nakalamuramda lengang asina chathariba go to village amadi go to hills ki concept laitaba kanadaba khongthang ni haibaga loina mission asina state asi ching amadi tam tokai khaidoknaba hotnabani haina hanagi deputy chief minister asina phongdoki ngasigi mifama da saruk yakiba congress MLA khumukcham joy kishan haikibada hauzik leiriba lengang asina ahongba purakani haina lawriba adu Manipur gi lam Myanmar da oina pithokpagi ahongba oina purakle hairi Manipur ki mayok Manipur ki interest nak ba kota ako sakam to ro masi madi yade party to ni saka to se de Manipur adu Manipuri ki interest so han bi no sok patara ji ai fa de tole to ro ta fa de muk na sadda sa pa ni bani ne Amit Shah hai ra ra ko man du ma se
Honorable BJP National BJP President Malapakanda Manipur Chief Minister Makong Pai Khurmine Khong the Pai Makong Pai Khurmi Paisa Leti Ekon Tontas Things that never Honajagi Hakan Mupakanda Mama Sakaba Central leadership naman hero adu askuan betul ubedigi piu yana ngasigi thoramadu da sarug yakiba hanage chief minister amdi congress party gi luchingba okram ibobina haikibada go to hills amdi go to village tawduna matam manghan bagi mahutta state asigi miyam kanana batawiyu nakalaburam da sagolmang da Imphal East district hospital sabaga mari leinana lambi gi chayet na ba lei haidun hospital sabagi mafam hongna ba hona khiba du pangdaba mina nganga da ba wafam ni haina phongdoki hospital sabagi mafam chadi hairaga honglabadi khana ba yaba adubu lamgi chayet na ba lei haidun hospital hongna ba hona khiba lainga ki khongthang ikai ba fawi haiki Kasampatay na yan, what power lambi patok pa, aduga building mayang compensation biga migi matuan ahum mari saga building yaw ni. Adu di ako'y matamdi government na lupa karo jauh mayang karoga sige lambi sige patok da yadam ni Manipur puna maki lambi ni lupa tok na tauge hay ba ma tawraga di hospital mo lam sayad na dagi hongge taw ni sidi ay di kay mapang da mina ngang da wane ga sidi ba mina ngadu haydo da adu saruk ni si mapam jade sidai han samam leire haidna phayo ba khoi mayam support taw bige kuba kubige ba Manipur University ki thok leba wa thok asida center amadi state lengak na force thazinduna democratic oina changsil leba khongjang asi namthana ba honarak labadi aki khang leitena khongjang changsin gani haina muta musu amadi musa gi maikai dagi akan ba wafam thamlakli ngasi muta gi office ta musa amadi musu gi luchingba singa paumi singa unabada muta gi spokesperson professor n nimaina hai university asi matam khara thong lon nabagi wafam human resource ministry na Manipur lengak ta thamlak labra haibagi thazaba leire haina ngasi Manipur da fongba pawk amada phonglokiba adu yaning da phongdoki loinana university asida leiriba mioi singbu anti national oi haiba mawong da phonglokiba wafam sing sizinaduna pawche adu da yaurakpa asisu loop ahum asina yaning da phongdoki mahakna makhata na hai vc gi mathakta siriba tongan ba maral taraga manga du sengdokpagi mahutta pro ni haiba amagi makhada cherol thadokliba si aranbani university asigi pro hana oiramba ganet shetty fam thadokuna laikrabani sign tawdaba pro khak thaba cherol amada aranba wafam kaya dokpasi yaningde loinane university asigi assistant director of sports office mai chakiba sina khongjang changsilibas singda lan uhna ba honare adubu kanana kari maram gi mai tharam libano haibudu laingak na puthoktriba karigino haibu wafam su thamlakli university laiba mijingji anti national activities tawi haibagi charge amasu palli haiba khabar sida koji anti national activities anti national haibadi yam phatabagi mong niko adu satra waja amadi staff singsi anti national haibadu aikoina masi yamna kanba mong da khona denounce tawi MHRD amadi state government na MU da force thajalaga koji democratic movement asibu thugaina honarabadi aikoina masi akiba leituna mayok na gani amadi mamai thangda makoi soidana maithi gani haibasi aigi achet pa thajabani haiba message asi nakalamrom da ngasi phongba pawche amada yauki hairiba Manipur University thonglon bagi wafam adugi matang da ngasi universities ga hostel da leiba mahiroi sing oiba mi film pangthoki loina ngasi pawche amada phonglak liba amadi international fawbagi wafam lakpa adubu yaning da phongdoki assistant director of sports ki office mai tharam ki ba adubu su yaning da phongdoki I learned from Manipur University campus tani hauji Manipur University ki leiriba issue asida ngasi ga thana numit ne fugu humdoni chura fawuda tongan ba mali never sing na miyang amata changbi da badagi hauji mak ihawasi hena kansalak pa yabage so mami da leiri loina hairiba university asidagi leiriba mairoi sing haibdi hostel leiriba sing asi beket taw fawbagi wafam lak pasina maram moraga university sil leiriba mairoi sing haibdi maru oina hostel leiriba singna wafam masi tholoktuna makogi mifam pangthoktuna hairiba issue si matanda khanari loina numit nifuga humdoni chura fawuda
lengak amadi tongan tongan mamil mai ne basingna miyeng sangbidaba amadi hairiba university asigi department ama maina chakra fawda hojik fawda lengak atumin leshenduna hairiba thodok habadi mai chakpa thodok da kana kana chenagi hai fawo hoi fawo putok ngamdaba si aduki matik laibak thiba thodok ni haina mahiro singna yamna pendeba phonok re hiremasda tongan tongan mamil ne basingna thu matam ni miyeng sangdragadi hairiba university sida achauba haibadi thokore no thodok kya tholakpa yabagi akibadi dumak leiri Camera person Bhumeshwar Sharma Galanian Palam Jariva Ai Ketamiyam Premchan Impact News Manipur University. Amoramda Hosik Oiriba Manipur University ki VC ki Wathok Namaram Oiduna State Asida Lairiba College Singi Exam Haidoktana Lairiba Si Yaningda Fongdoktuna Hayengdagi State Asida Lairiba College Sing Shutdown Tauragani Haina Joint College Student Forum ki Convener Arambam Vikasna Fongdokre Ngasi DM College ta Pangthokiba Paugi Mifam Amada Arambam Vikasna Makha Taraduna Hosik 6th semester Loiraba Mahiroi Singh Postgraduate Taunabagi Damak Mark Sit ki Mathau Yamna Tari Hosik Makha Tana Mahi Tamningba Mahiroi Singh Chahi Mangbagi Fibam da Laire Hiramasida Center Amadi State Government na akan mamit Changbiyu Haina Arambam Vikasna Makata na appeal Tarokli. DM University ki undergraduate course singda Ming Chanaba entrance test ki fall Laukthokle Akupa Marol DM College of Science Arts Commerce amasung GP Women College tagi khanglaba yagani natraga college asigi website singda ki su khanglaba yagani hairi Loina mai paklaba mahiroi singi counseling na laklaba July 13 pangthokani haina university asigi register na thadrokpa chairolmana khangalakli Thamari ki tolop pithok tabagi mayokta Manipur Electricity Employees Union ki members singna thas ki taragama pandagi thabak lepagi khongjang changsilagani hairi Kashampata leiba union asigi office ta paumi singa unabada Manipur Electricity Employees Union ki General Secretary Tenchubam Lamfel na hai MSPD Shiel amadi MSP Shiel ki makada leiba employees singi pithok fam thokpa thagi tolop asi haukiba March thadagi June tha fawbagi pithoktana leiri tolop fangdabana maram oiraga awaba thengnaraba Employees singi yenglaga thasigi taraga nipan fawbgi manungda tolop pithok piyu thariba matam asi fawbgi manungda pithok trabadi mathang numittagi thabak lepa danatana electricity bill gi counter su thong lolakani nakalamuramda tolop pidabagi mayokta MSPD Shiel gi staff chamaga taraga nipan na ngarangdagi casual leave lauduna khongjang changsinba haukre hairi Higher authority kangbu singda aikoina hanjan takna ruba matamda masi pibagi khudong sabasi uraktraba Power Minister ngarang mak unaba matamda Principal Secretary Finance hairamabani numini humni da ngaibiro thador ani na harakpa maram maduna numini humni ngaibo oina tang tara nipan phawgi manungda aikoi tolop si pibi dragadi tang tara nigan mapandagede akan makhongjang haibede thabak lepa amadi prepared counter thingmana singmasi tawjarani rilena authority na hariba tarik asi phawgi manungda aikoi gi tolop asi thadok piraktuna aikoi gi waraba sinmi sing grade thar amadi fourth kangbu singsi da phanganbiu hana request tawjabani Taraga taret suba Sam Rifles na mayumdagi faduna pukraga haukiba Englishing aniga subna marigi July taragama thoida nupi oibigi ikai khumnaba manghalaba tungda mihathina hatok piramlaba thangjam manorama laikidabagi chahi taraga mari suba ningsing thoram ngasi kaishampat kaisham laikai yumzau lairembi community hall da pangthokre ningsing thoram asida lamdamasigi tongan ba loop singi luchingba thaumi sing amadi imung manungge miyoi singna saruk yaduna laikidraba manorama gi mitamda haikat laikat tamki Working Committee of Apunba Love Amadi Thangjam Manorama Memorial Charitable Trust Bamon Kampuna Sinduna Pangthokiba Thoramasigi Matangda Apunba Love ki coordinator Funindro Konsam Nahai Apspagi Marumda Manorama Bu Mayumdagi Taragadet Tarit Suba Assam Rifles na Fakraga Ikai Kumnaba Manghalaba Tungda Hatokpi Kibani Manorama Mihat ki Matangda Sem Kiba Justice Jivan Reddy Commission Amadi Manipurda Laklamba United Nation ki Special Reporter Amanasu Apspa Si Mioibagi Hak Kongoi Naba Ekni Manipurdagi Lauthokadabani Haina Warol Pikrabani Adubu India Government ngasi fawa thamjinduna lamdamasigi miyoi kaya otpa leptri mahakna makataradun hai handakta su apspagi marumda thokiba sasinaba khud thoknabagi case lishingamaga chamanga ga kunga nipan loishindabagi matangda United Nations High Commissioner for Human Rights na India government akanbu wafam kaya thamba leirabani United Nations na lamdamasida India Army na chathariba miot minaida miyam changlakliba sida Midye changlak liba sida miyam na lup khuding makka khusam na duna apspa lauthok na bakhongjang changsin na bahona si haiki
मनोरमा की मिसी सिगी मतुंग दगी मणिपुर गुम्बा पिक्रबा भारत की अवांग नोंपोकता लेबल लमदम असिदा करिगिदमता आर्म फोर्सेस स्पेशल प्रोजेक्ट थम्बिबनो मसी लोई लमदा चनबा दुम मखल की धर्मनी पृथ्वी दो लेबा लेबा कयाना थिजनबा होकी पुनबा लुकना तानजिबा डिमांडची यामना सेंगना मनोरमा मिहाता सेनिकिबा सेक्युरिटी पर्सनल मैम सिंग तो बिफिटिंग पनिशमेंट पीबा सेकंड पॉइंट मणिपुर आर्म फोर्सेस स्पेशल पार्क से रिफिल तो भाईबनी सॉफ्टवेयर हौजिक फावदा अखोइना तानखिबा अखोइना पामजबा अखोइना एक्जिस्टिंग होइना तानजरिबा अदुंबा डिमांड से सॉफ्टवेयर अखोइ जिक फुलफिल होइद्री अदुना हाइबा पोट अनिमुसे सॉफ्टवेयर हौजिक फावदा अखोइ मिट तौदबा मरमला मखाताना संसनगनी अमदि अखोइ एक्जिस्टिंग होइना स्ट्रगल तौरि हाइबा फमसि मियामदा खंगनना बदुंबा थौमसि पांथोकजबनी वायल चथदना हातोक पिख्रबा सिंगिदमा अचुंबा वायल फंगहंदुना मारा लेबसिंग चैराक फंगहनबगी वाखलोंदा लेखिद्रबा सिंगी इमुंग मनुंगी मियोय सिंग पुनसिंदुना इंग्लिशिंग अदिगा सुपना मापनदा सेमखिबा एक्स्ट्रा जुडिशियल एक्जीक्यूशन विक्टिम फैमिलीज एसोसिएशंस मणिपुर समना इफम हाइना खंगनरिबा लुबसिगी मापलक सुबा मपोकुमोन थौरम ngasi पांगथोकरे अदुबो इफमना इंग्लिशिंग अनिगा तरागनी थोइदा सुप्रीम कोर्ट ता थाकिबा केस की मखा चथरकपो ओइना हौजिक सीबीआई ना टोंगान बा केस की मतांगदा थिगलिबा सी मंगम सांद्रे हाइना लुबसिगी माइकैदगी पेंदबा फोंदोरकली मेजर खुलजा लेबा मणिपुर प्रेस क्लब ता पांगथोकिबा मापलक सुबा इफमगी मपोकुमोन नुमित अदुदा वायल चथदना हातोकपी खरबी हाइबा लेखिद्रबी कयागी फोटोदा इमुंग मनुंगी मियोय सिंगना हाइलै कटपगा लोइनना मिनिट अनि तुमिना लेप्तुना इकाई खुमनब उठखि ngasi थोरम अदुगा मरी लेनना मणिपुर यूनिवर्सिटी की डिपार्टमेंट ऑफ फिलोसॉफी की एचओडी प्रोफेसर सोयाम लोकेंद्र जितना मॉडरेटर ओइदुना इफमना लौखलकलिबा थबक सिंग मरु ओइना हौजिक सीबीआई न चथरिबा इन्वेस्टिगेशन न चिंबा कयासिगी मतांगदा ओपन डिस्कशन अमसु पांगथोखि डिस्कशन अदुदा सरुक याखिबा वंगांगलोय अयाबना सीबीआई की थवोंग मखोयगी थबकता मंगम सांदबगी ममी ताबगी मतांगदा नुंगाइतबा फोंदोकनखि चथरीबा सीबीआई की इन्वेस्टिगेशन से एसआईटी में सेमगा सीबीआई की इन्वेस्टिगेशन सेंबिरे न खितंग साफरे हराउरे न खलकानसिदा सुम मतम मंगहनबा सीबीआई की पीबम थोप मतम चान रिपोर्ट पिखतबा सिगुम मयामसिना अखोई इमुंग मनुंगसिंग अमु हेना साकपा अवाबा नुआइतबदो हेना पोअल्ले मोइना मतम मंगहनबा याबसे करोमदंग हाकी करोम लाकदंग हाक चेंजिगी हाइबगी कोकता सोमदंग चेंजिरा हाइबगी टाइप्स दुम लेरगा लाकपनिना चप चाबदी हाइबदी ngamde adubu hoi supreme court adi ahum mari rak handan hearing kya da dum chaibigre CBI da aduna maram oraga kitang di sum sai lebadi yadamina chen bu sum che lebadi yade nomadi mai mafam chabam di lakadabani na handaki di kitang di tongan ba madi tarokpa yaina case mari mukti investigation loisan gani haiba sisu thajai ngasi chahi taragi mamangdagi nomagi chara tanduna imung manung puriba street vendors singbu handak ikhang khangongdana manipur police ki personnel singna famba yaroi haiduna tanthokpagi thawongbu yaningdabu phongdoktuna ngasi ima panthoibi street vendors union tamadi Kuman ima Kaitel gi street vendors singna Kumalampak Dinku Road ISBT mamang the wakat mifam chatakre. Mifam to the saruk yakiba ima panthobi street vendors union gi president ngangom Premabati na hai. Haukiba July mapan da ikang kangog da ISBT mamang the family be street vendors sing mafam masida potfam famba yararoi haiduna police ki personnel singna potfam famba thugaiduna chatakiba thawong yaningde. Mamang gi Congress government ki matamda gi haune street vendors sing gi oiba mafam chaba Kaitel sabiyo haina memorandum pisin ba laikrabane. Hauzik BJP na luchingba laingak asidasu memorandum pisin kre adubu ngasi fawba karisu taubidana laidi haina pendaba phungdorokli loina na laingak asina street vendors singna famnaba Kaitel sadriba fawba makhatana street vendor phangkigani hai ꯑꯩꯈꯣꯏꯗꯤ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯔꯒ ꯏꯆꯥ ꯁꯦꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕꯁꯦ सरकारनसु उबिद्रबनी मखोइना थुगाइरबसु तनखाइरबसु अमा तौरबसु एनी अखोइजु ngamnanaba अखोइजु तौगिनी मसी मखा ताब खोंजंग अखोइ हनबा लैतना अखोइ चंगजन जखिगनी कैथेनजि करम मतमदा साबिगदोरिबनो हाइबगी मतमजु मखोइना पीदे अदुना अखोइदि पेंदे नोंमगी जरा तानबनिना अखोइ हंजन अखोइदि लड़ाई तौजगिनी अखोइ मुक्नबनी हाइना तौरगाजु मखोइना यूनिफॉर्म सेलेना ngami matadawna अखोइदा हुजैदना तौरजु कैदौनी अदुना अखोइदि इमुंग मनुंग इचा इचु थाकप ngamnanabagi honabaniना मसीगी खोंजंगजिदा अखोइ अहनबा लैतना अखोइ चंगजन जगिगनी Lakliba Independence Day ga mari leina na lokhatpa chaksil tharangi sarogamoina ngarang numidang pung mapan rom taba matamda Jiribam district ki mafam kya da Manipur police commando ki team amana achat awok sing check tawbada khutsu kulai kya ga loina na mioi ani Jiribam supermarket gi far mioi adudi Tamenglong district ki Pangmol village tagi Paulen thang atopomeng thang haukip chahi kuntra amadi Lalsai Dongel atopoming sai chahi kuntra gani thoini kuntra go humdoini makoi ani dagi bomb sabda changba gelatin stick humfugani pan detonator chamaga humputra go humdoi meter
Taret Makai Sangba detonating fuseware SIM card ka loinana Nokia 105 mobile handset ani fagat pangamle hairi makata bohang pauhang chathabada makoi ani khusu khulai smuggle tawba gang khutpu miyoini haiba khangbangamle hairi loinana makoi ani gi mathakta makata ba investigation chathanaba Ziribam police station da case ma register tawkre ngarang achat awok check tawba gi thabak adu Ziribam district ki SDPOTS Sanatomba MPS ki meeting makada Ziribam unit ki commando OC SIMD Abbas Khan amadi JMS Bhupen ga loinana commando ki team amana chathakibani hairi Awareness on organic farming, aromatic medicinal plants and socio-economic development society Sagolmang na Sindhu na si Chandel district ki manung chana leiba Komlathabi village ki kapam da leiba amity hall da pangtokre ngasi ki thorabadu da saruk yakiba Manipur Organic Mission Agency MoMA gi project director Devadatta Sharma na haikiba the India government ki Minister of Agriculture and Farmers Welfare na Chandel amadi Technopol district da hana leramba hectare dagi hectare lishing ama hengatuna hauzik puna hectare lishing ama ga chamanga oire hairiba lawfam sing asida organic oiba law pathab asi chatharabadi miyoi bagi hakchang da chauna kanaba piba ngamlagani haiki Matang size the break am lawzuke break ki matungda lakliba parliament ki nongzumi from the Rajya Sabha ki members sing na Manipuri lol yauna scheduled language kungani thoi ki manung the lol ama hekta da wangang ba yargani haibagi pau amadi Manipurum sung malingi tongan ba ipau sing puduna lakchage impact news meeting tatun review break ki matungda mayambo amukka hana taram nokchari Lakliba July Traganipandagi Famba Hogodariba Parliament ki nongjumi from the Rajya Sabha ki members sing na scheduled language kungani thoi ki manung chanba lol amada hekta da wangang ba yargani hairi Rajya Sabha ki Chairman M. Venkaya Naidu na Parliament ki upper house ta loan manga Dogri, Kashmiri, Konkani, Santhali amadi CD hairiba loan sing asi ngang ba yargani haina phongdokhibane scheduled language kungani thoi ki manung chanba loan Assamese, Bengali, Gujarati, Hindi, Kannada, Malayalam, Marathi, Oriya, Punjabi, Tamil, Telugu amadi Urdu hairiba lol sing asisu hanana house ta ngang ba yabagi khudong chapa pi khrabani loinana Lok Sabha da loan manga Boro Maithili, Manipuri, Marathi, amadi Nepali hairiba loan sing asi ngang ba yabi khudong chabasu pire hairi Hanadagi Labour Dispensary Hongdoktuna Police Station Outpost Sagani Haiba Wahogda Wangwai Kendragi Manung Chana Takelambam Konjelda Miyamgi Irang Lakadari Lengaki Kongthang Amagi Matung ina Wangwai Kendragi Manung Chana Takelambam Konjelda Labour Ariba Dispensary asi Taktoklaga Police Station Outpost ama Sargani Haina Mafamaduda Sinmi Singh Laishindu Tabak Subahokre Nakalabram the dispensary asi na Kuanba Mafam the Ladiba Miyamna Hauzik Ladiba Dispensary asi Hongba Yaroi Dispensary asi upgrade Taubiyu Haidun Wakat Mifam Fangkray. DM University ki manung chaliba Manipur ki college sing entrance exam numit nini ki manung da DM University ki authority na result laukthok trabadi all Manipur student union amsun akan ba khongjang changsilagani hairi loina na laingak na tumina laishinduna mahiroi singi iho lakna bo hotna bigano haina cherola sina makatari nakalamrom da DM University ki undergraduate course sing da ming chanaba entrance test ki full laukthok le akupa marol DM College of Science Arts Commerce amasung GP Women College taki khanglaba yagani hairi natraga college sing asigi website singdagi su khanglaba yagani loina na mai paklaba mahiroi singi counseling na laklaba July 13 ta pangtok lagani haina university asigi register na thadrokpa cherola mana khanglakli State Health Society National Health Mission amasung Directorate of Family Welfare Services Manipur na sinduna chahi asigi oina state ki thakta World Population Day gi thoram pangthokre loina na Family Welfare Services ki Director Dr. K. Rajona mama mapa oiba sing na angang pokpa matamda munna khanthabiraga ningthi na yok thakpa ngamgadaba mawngda angang pokna ba hotnabiu haina appeal tarokli Family planning is a human right haiba team the BT Rota Labor Directorate of Family Welfare Services ki office ta pangthokiba World Population Day gi thoram aduga mari leina na Dr. K. Rajona Paumi Singh da Fongdorakpada Haugalakliba Nupa Macha amasung Nupi Macha Singh da sexual transmitted diseases amasung early pregnancy na maram oiriga piba fataba chaitheng Singhi matang da ningthi na awareness piduna khanganba mathau tai hairi Thoramaduga mari leina na National Health Mission Manipur gi State Mission Director and Babananda amasung Dr. K. Rajona Luchingduna
Directorate of Family Welfare Services ki college ki staff sing oiba rally amasu chatki rally adu Johnston School mapa fawba chatlaba matung Directorate of Family Welfare Services ta amuk halaki. World Health Organization की मतुंग इन हाइब सी करिनो हैबदा यकोई की अंगांग से पूरा मसिंग से पूरा हेता याम पोकनु हाइब नति पोक यकोई न ngambada mongda koina mama su mapa tisina decide tawzaraga ngambada mongda aduni masigi maruiba thimdi yकोई की जाति खेनबा दगी धर्म खेनबा political की खेनबा adagi lairaba adagi anangba awa ana purma खेनब लेतना यकोई मसिगी planning si tawba Manipur Lenga ki achoba department am oriba Water Resources Department si mathau ningthina tawdre haina Kairao Assembly constituency ki MLA L Rameshwar na pendava phongdorokli loina na ising ichau thokiba matamda miyam na thengnaba awaba singi mating pangbina ba hairubada department ki official singna phazaba response amata pirakhidi haina su phongdorokli wafam si ngasi Kairao Assembly constituency ki manung chana leiba arapti ireima lampak da pangthokiba free medical camp amada MLA na phongdokhibani MLA L Rameshwar gi lamjing makhada arapti development committee na sinna pangthokiba camp adu MLA na Paumis Singh da makata na hai handak thoki be ising ichau na maram oidaga Kairao Assembly constituency ki manung chana leiba arapti da amot pe ising dagi laina kaya sandorakpadagi mafam adugi miyam na thengnari ba awaba kokna ba free medical camp asi pangthokpani hairi ngasi pangthoki ba medical camp adu da chawrak na miyoi chani da ana laing bagi loina na lem na hidak su piki Tiang gau cai am helak pasi hojik sari je Kairao khanok da khoi 50 bedded oiba ayus khop salama akoi saba hore maximum adu handaki live cai sem phewai chai da khoi innovation tawbage panam thambane lampen par sane toramba khoi ge homeopathy medical college to adu haib jaga se khoi hojik saba hore around 2 days 3 days phare khoi construction hobe saba moi department ji agak mathak to honing akoi sing kai ga chatna khotna kai kai chali khole private kilo je check to honing bai tar akoi MLA moi haiding chu lak taba department executive hangi de phone switch off to san bin number am khong pai bi de ising kai ba thingo hai la kan da snoi ye local min honari akoi chang ba jaga ki ga sum banung ai te pan da ising kai jaga ga do nungai ta mayam thoe ba an hari department je akoi flat je chai king thok le bani na yam yang law ba adum department ama ai lening Sekmai Turel gi mathakta sariba Sekmai dam na ishingi ichel thingkhibadagi koiringai gi awang thangba maikai gi miyam lau singu bagi thabak paikhatpada apan bu oire lamsangi MLAS Rajen na dam asina ising marang kaina piba ngamle haina mamangda phongdokrabasu mafamasi gi miyam di ising phangbo leite haina khulasi gi khunja Prem Kumar Chingsuvamna phongdorkli hiramasi gi matang da mahak na paumi sing da phongdorkpada damasi leirakpa chahi ama ani gi mamangdagi ising gi awaba kai hena nangduna lau uba yadana leiri nampuda lau urabasu mahausa gun kai hena pothok puthokpadi ngamdre turelasi gi mathakta sariba canal assess quality maintain tawdabana khudong thiningai oiba fibam da leiri atuba matamda mari leinaba department na ahenba mideng changbiduna khunja sing na thengnari ba awabasi kokhanbiu haina mahak na phongdokhi khoi ising pibagi mohota haidi makhoi thikagi paisa phangongna damakta haidi sida ising je thingjala ga makhoi thabak to sudana laireba aduna hojite khoina haijaning badi department na ju mieng changbiu aduga honorable chief minister na paiba department ni na haidi MI department je masamak na paibani aduna hairiba mikup asidagi haidi masama kumdara aga hairiba mafamji yengaga khoi gi praja jing awabaje masimana mieng changbidana hojiti khungang chalu program mayam tore adu khoi gi di lau gudo matamjida ising phangdrabani khoi kari tawgani aduna mieng changbiraga khoi kurenge awangi praja jing awabaje athubada kon binaba hona biu Manipur ki fisa lonsa bu yokotuna lamdamasi ki fijet singbu malem sinba thungna saktak na bahonari ba uripok ta leiba Robert Naurem Studio and Academy da ngasi Style Infinity Unisex Salon ma Commerce and Industry Minister Thongam Bishoji na hangdokre thoramadu de India gi ahan ba Miss Earth Takrabi Nicole Faria su sarukyaki ngasi hangdok liba Style Infinity Unisex Salon asi Manipur miyang gi damak khallaga lamdamasi ki senmit lon da ga chanana mamalda tanghandana fajaba service sing miyam da fanghangani haina Robert Naurem na phongdoki nakalmoram da Minister Bishoji na Prime Minister Game in Makada Anobo entrepreneurs sing Tolaktuna Tabak Fangdabagi Awaba, Kohanabagi Wakalon, the startup policy, Semduna Tauranka, Paikanaba Honari, Achubumatam, the Langakna, Kangataba entrepreneurs sing the loan gi sent from sing, Yen Toklagani Haiki, Emasung, Mamang the Yahog the entrepreneurs sing Namatangi face Lakpada, Yabu Hawaina Apple Tauki. Peace Habisingbu, Pungning Togat Poina. Aigi Robert Naurem Student Academy team dagi Weavers of the Year Award haidana October da laibasida pangthoklagani
क्राइटेरिया कंडीशन में आम पीजगनी सिदा लंग की क्वालिटी मुगागी रानी लंगी लंग अकुपगी सिगी वेरियस मागी कैटेगरी दा अहुमरी थोकना खोइना खोइगी अक्टोबर थाजा पांगथोकलगनी अदुदुगा खोइगी कैश प्राइस खरा अमदी 1 year contract of job हाइबदी कुछुंग लेबलेप्तन मखोइबु थबक पिबिबा खोइगी साइट तगी We have already announced year by year 1.5 lakh per year we have announced to create the job. So we need to create the job. Obviously we will create. Akoi Honorable Chief Minister na initiative lawira kana akoi startup akoi interview kana chathari. And on 12 of this month akoi mi chani gumba entrepreneur da akoi na magi subsidy adagu magi up to the tune of the 25 lakhs adukoi pinanaba haidana tawuse koi tang trying to the soina maki akoi function achobam toraga pigadi. Lieutenant Colonel Dharambir Singh M sector dagi mafam khangdana mangkhre hariba Lieutenant Dhanabir gi Singh ngasi mahaki loinabi Ranju Singh na Manipur High Court ta thaba habeas corpus case amaga mari leinana court ta puthokraba matung matam leitabana maram oraga case atu yaithokre hairi case asigi makha taba hearing July 19 da pangthokani hairi ningsingba yai Lieutenant Colonel Dhanabir Mafam Khangdana Mangkre Haina Mahaki Loinabi Ranju Singh na July Amada Imphal City Police ta FIR Ama Chankibani Loinana Manipur High Court habeas corpus ki case ama thakibani Ngasigi case adu Chief Justice R Sudhakar Amadi Justice Nobin gi double bench ta pukat lakibani Ngasigi case adu da Lieutenant Colonel Dhanabir ga Loinana case adu da Chenari ba officer anisu yauki hairi case asigi matang da army gi maikai dagi Lieutenant Colonel asi mangkiba nate mangki Mahaki Hanagi unit Dimapur da Halakkibani Haina Sengdokpa Laikrabani. Universal Friendship Organization UFO gi makhada Maitei Huel Lalong Sintam Shanglen Sajjal Academy gi Chaniga Kunga Taret Suba Anoba branch amangasi Moirang constituency gi manung chana leiba thamna pokpi da hangdokre Anoba Sanglen asi hangdokpi gi thoramda saruk yakiba Kairao Assembly constituency gi MLA L Rameshwar na lamdamasi da thabak Subagi Hainabi Tamduna Kunai asi Manglumda Changsinaba Hotnabada Aikoi Kudingmaki Achoba Togdang Lei Haina Fungdoki. Lakoderba Lok Sabha election the MP gi Mirip Oiriba Manipur film gi Saknairab actor RK Kaikusu Sarukyaki. Akwai shi lebaki o tawta ko so maya ma ta akwai mongol je ga ja ro kan beso shi ya ga dik tang kan phama tam chana maya hangdana ko shi na bagi apa ma so maya so se sin dog se bane ma se ma ro bi aduga akwai gi isa isu le mya ji jo la kai de da ti pho ni me ba ma sa ti la kai su du ko par hoi ji ram ko di mak su hai ko se la ga di akwai na si ma le da Manipur da ki hor kan da ti si da ma da ma sai pa na chon do ko je ayam na pung pa pha ga ne khale da na akwai worker sa le se akwai si Imphal Municipal Corporation ki Councillor Taret Bharatiya Janata Party BJP Manipur Pradesh ki resign tawkre makhoi singa dudi ward number 2 ward number 3 ward number 4 ward number 5 ward number 14 ward number 22 amadi ward number 23 ki councillor singni hairi Kongba Khetri Laikai da Leiba Sri Madan Mohan ji gi nauna saba sanglena mangasi sanga kre thoramasiga mari leinana Skon Manipur gi Vakta Partha Sarsti na iba Madan Mohan ji kauba lairik amasu phongki Hauzi ngasi nomagi sanabagi pau pizari Imphal East District Football Association Nataraganipan Suba Sub Junior Girls Inter District Football Tournament ki winner oikre ngasi Kumal Lampak Artificial Turf Ground da sanakiba ahanba League ta Imphal West District Football Association DSA Kakching bu Panjil Nipanama da maiti pa piki chatakiba football tournament asigi ngasi sanakiba aroiba League ta na Imphal East District Football Association DSA Bistupur bu Panjil Mari amada maiti pa piramlaga tournament asigi winner oiba ngamki All Manipur Football Association ki meeting makada chatakiba football tournament asida team Mari na sarukyaki tournament asigi ngasi loishin bagi Thoramajuda All Manipur Football Association ke President S Sanatomba General Secretary in charge L Joytrimoy Roy amas the Treasurer L Dhanabirga Loinana Association asigi masak nair miyo kiana saryaki
Under 19 Girls Inter-Zonal One-Day Cricket Tournament Chennai da pangthok lagani. Tha sige taraga taruk targe kungamanga forward tournament asi chathagani. Tournament asi da North East Zone gi team da yaunana ba Manipur Cricket Association na Manipur gi nupi macha cricket sanaroi Rajkumari Lin Thoingambi Haurungbam Kiran Bala amadi Brahmachari Mayum Setter bu Khankre North East Zone gi team asida Bihar gi sanaroi manga Manipur gi sanaroi ahum Nagaland Meghalaya amasung Sikkim gi sanaroi ani aduga Arunachal Pradesh tagi sanaroi ama yauna punna sanaroi taraga manga sina sorok yagani haidi Ani suba MCA T20 Luang Popa Cricket Trophy ki ngasi sanagadaba match sing yai thokre haidi Manipur Cricket Association sinduna Luang Sambam da leiba Luang Popa Cricket Stadium da Jun kungama thoidagi hauna Manipur gi tongan ba cricket club kunna saruk yaduna chatharakliba cricket tournament ki ngasi sanagadaba ahanba quarter final da Cyclone thangmi banamadi Riyang Star Nagamapal ga ani suba quarter final dana PTRC Patcho yamadi Trau Kwakaital ani na lamba taunagadaba match ani asi khanghaudana churakhiba akanba nong na maram oirga yai thokre haina MCA gi Joint Secretary L. Binoyna Thadropa Cherolamana Kangalkli. Mari Suba Waikom Gambini Laima Memorial Kendra Wise League Kam Knockout Kang Tournament Ngasidagi Sanaba Hokre Ngasi Tangmi Banda Laiba Ibado Lizing Ning Taugi Sanglenda Sanakiba Kang Tournament Asigi Ahanba Likta Hinga Kendra Kang Kutna Kontauzam Kendra Kang Kutpu Panzil Taraga Taruk Taragamanga Mighty Bapiki. BJP Manipur ki Vice President Jotin Waikhong ki Sentang Makhada Chatharakliba Kang Tournament asida Manipur ki tungan bamfam singdagi lakpa kangkut Taragama thoina group mari thokna khaidoktuna league match singda atoi hen tanari hayeng sanagadaba Kang Tournament asigi ani suba league ta khudrakpam kendra kangkut amadi singzamai kendra kangkut ani na lamba taunaragani Lifestyle Fitness Gym haina mingthonba Fitness Center among asi sangai pro mamang da leiba Rajendra Complex ta hangdokra na cherolaman hairi nauna hangdokliba gym asina anoba khutsukolai kaya hapchindana miyam da khudong chaba kaya piduna hakchang phana leiba lamdam ama ohenna ba wakalon da gym asi hangdokpani hairi Anirak Suba TVSFA Veteran Football Tournament English ni Taragani Tawung Hockey Organizing Committee gi mathakta tournament asidagi withdraw tawkraba team anina sirakliba maral gi matangda Organizing Committee na sengdorkli ngasi Imphal gi Merger Khul da leiba Manipur Press Club ta pangthoki ba pawgi mifam amada Anirak Suba Tabasfa Veteran Football Tournament English ni Taranipan Tawung Hockey Organizing Committee convener Kaisham Bimol Kumar na phongdorpada haukiba June kungamari dagi chathaba haukiba Anirak Suba Tabasfa Veteran Football Tournament English ni Taranipan da saruk yakiba team ani Vashai Thangmai Banamadi FC Imphal ani June kunga tarukta match ama sanaki hairi match adugi matungda team anina amana amagi players singi matakta Chahi Sudabagi Matangda counter protest Taunaki Tungda Organizing Committee na Kupna Yang Siluraba Tungda Tournament Asigi Court of Conduct Matung inna FC Infalgi player ani amadi Vasai Tambengi player ama reject Taukibani Tungda team ani makna tournament asidagi withdraw Tauzarage Haina Taukraba Matung Asida Hauzik Organizing Committee gi Mataktas Maral Kya Sirakliba Si Taubigano Organizing Committee gi Maikaidagi Asoiba Aranba Karisu Laikide Haina Fungtrokli अखोइना लौजरिबा फिरेपसे अखोइगी टार्म एंड कंडीशन दा टूर्नामेंट गी कोई कोड ऑफ कंडक्ट यावरिबा तंगाई फदना पुथोक्तबा यादबा डॉक्यूमेंट अनि सिंग अदु पुथोकपिगदौनी डॉक्यूमेंट अनि दुदा मागी पल्लबा देरोबा सिंग अदु सब मानबिगदौनी एज फैक्टर सिम यामना मरुइबा पोटम खक ओइबनिना मदुदा कोई खितंग फेक डॉक्यूमेंट नत्रकना असाबा डॉक्यूमेंट पुथोकपिरकपदा कोइदा veteran haibajigi koigi meaning sin lairoidabana maram oidana koi yamna kupna khanajaraba matungda koina decision lawjabani aduna koina lawriba decision sida koigi sinjalangjariba organizing committee gi maikaidagi aranba asoiba koi karimata yaude na haiba potu makhak koi miyamda koi sengtoksari arabada bulletin asigi headlines samhana mayamda thamjagai Tamelong District Headquarters ki tungan ba mafam ahumda thokiba chingning khaibagi thodokta piklibi angang yauna miyoi mapansi kre miyoi anina thiba khangri legak no lupa lakh mari ki mateng lauthokre Border Pillar marfu mathoi ki matang da lengak ki oiba chap chaba firep nong manini ki manung da miyam khangna lauthokna ba sem sadu da leire haina Minister Karan Shyam na phongdorokli Indo-Myanmar border issue ga mari leina na Congress Party na hayeng dagi hauruga makal makha kya ge kongjang changsilagani haina lauthokre
POB ikai khumnaba manghallaba tungda mi hathina hatok piramlaba thangjam manorama laikidamgi chahi taraga mari suba ningsing thoram ngasi kaishampwat yumjau lairembi community hall da pangthokrai masong lagliba parliament ki nongjumi from the Rajya Sabha ki members in Manipuri lol yauna scheduled language kurgani thogi manung chanba lol ama hekta na wangang bai yaragani haini